Hauzik Pawbagi Maruoiba updatesing Paudamjanabagidamagta Punsi Isel Channelna source kayadagi lokatsarakpa updatesing puduna laksare. Kukisingna sarkar semba yawi haiduna JF7na Kukizo taba jagasingda total shutdown laothokle. BJP ki leadersingna partisan oiba mongda sarkar semba yaningde Nemsa Kipsenda Deputy CM piba Kuki community bu khaibung tahanaba honabani haina KSRC na phongdorakre. Kuki singi land identity amasung development kamari lainana matam kuina taluk liba Kuki state natraga UT separate administration ki demand phangdriba phawba sabsana lepkhigani sarkar sembada makha tana yauroi haina MLA lechamang hokipna phongdokre. Popular government sembada Kuki zo singna yaudabagi phirep ngasisu hongdri haina KZC na phongdokre. Government sembada yaukiba Kuki MLA singbu traitor ni haiduna Kuki singna play card paiduna Manipur Bhavan New Delhi da protest sathakre haire. Laima khongda Kuki singna maithaduna lambi thingkre haire. Manipur Bhavan New Delhi da Kuki nupi Miss Tingbam President KSOD and NRC na lusingduna popular government semba yaning de haiduna laukre haire. Y Kemchan Chief Minister oina wasak lokre Deputy CM oina Nemsa Kipsen Losidiko Cabinet Minister oina Govindas Loken wasak lokre haire. Churasanpur AC ki MLA LM Khoutena amasung Tipaimuk AC ki MLA Ngursanglur Sanate&LM Khoutena MLA sing Imphal da satpada karisu taude haibado utkre. Irang mayok narakpa sahi ani makhai helaklaba asigi matungda ahanba state asida Kukizo MLA singi maraktagi LM Khoutena amasung Ngursanglur Sanate&LM Imphal da satpada karisu taudre haiba utkre. Singjamai Assembly Constituency ki MLA Yumnam Khemchan Singhabu Laibak Pokpa numita New Delhi da BJP Legislative Party ki leader khankraba matung ngarang Imphal da halakraba MLA singi manungda Churasanpur AC ki MLA LM Khoutena amasung Tipaimuk AC ki MLA Ngursanglur Sanate su yaurakibani. BJP ki Central Observer Tarun Chuga, North East In Charge Dr. Sambit Patra, BJP Manipur Pradesh ki President A. Sarda Devi, BJP ki Legislative Party ki leader khankraba MLA Yumnam Khemchan Singha, NPF ki MLA Losidiko Mao, Bishnupur AC ki MLA Govindas Konthojam, NPF State President Amazon MLA Awangbong Nyumai yauna Delhi dagi Imphal da tunglakiba charter flight aduda Khoutena amasung Ngursanglur anisu tonglaki. Imphal Airport makoina tunglabada BJP Manipur Pradesh ki Karyakarta sing amasung BJP ki Legislative Party leader khallaba Y Kemchan bu sogatpa singjamai AC gi miyamna taramna okay. Observer Tarun Chuga Sambit Patra Manipur ki Hanagi Chief Minister N. Biren Singha yauna MLA Khemchan na mahakna lusingbalenga ama semnabagi Lok Bhavan Imphal da satlaga state claim tawbagi Serol Governor A.K. Balada pisinki. Lok Bhavan da state claim tawba satpadasu MLA Khoutena amasung Ngursanglur Sanate yauki. Ningthau khubamgi lanbu laibaki lan oina uhanduna samamna haliba kayabu mitkap thokhanbiro haina MPP mol akoizamna social media da thagalakre. Manipur bu Prime Minister Narendra Modi na militarized zone onthokle haina Congress ke lisingba Malik Arjun Kharge na Prime Minister Narendra Modi bu saikre. Ngarang Rajya Sabha da President ki worol taramna opagi khanarakpada saruk yaraduna Congress ke lusingba Malik Arjun Kharge na nahakna Manipur bu militarized zone onthokle haina Prime Minister Narendra Modi bu saikre. Congress lusingba Malik Arjun Kharge na taramanga suba sahisada Vasco da Gama na Portugal dagi India yorakpada supnagi tha taramathoi khak sangki adubu Prime Minister Narendra Modi na Delhi dagi Manipur da chatpada sahi ani sangki haiba wafam thamladuna Prime Minister na awang nongpok lamdam amadi India gi damak lumna lawi hairiba ase masira haina su hangki. Manipur mai saklabasu center lengak asina tuminna usinadana leithoi. Manipur da thokliba irang asida miyoi sani hena sikre aduga miyoi lising humdra gi mathakta mayum makai leitana lanzen aduna leiri. Asigumba soba humanitarian crisis ama thoklakpa asida opposition gi makai dagi Manipur da chatpinaba hek horakpadagi kayarak haizaki adubu Delhi dagi Manipur yobada sahi ani changki hainasu Congress lusingba Malik Arjun Kharge na phongdoki.